Haukiba tangkun tareta thawai yaudraba hakchang oina fangkibi chanambam ningol khaidem ongbi chawbagi misiga mari leinana pulisna Meeoi ani Amagasu Phaba Ngamkhre chawbagi mapuroiba amasung manembokna pulis custody da remand lauthakre hairi hiram asigi matangda pulis ki paw amana hai chawbagi misiga mari leinana makha tana faraba Meeoi ani adudi langthabal Laikom Bazardagi Hauzik Nongpo Kaitel Manbi Awang Lekai the Leba Moirang Them Danajit Jahikun Ganipan Amasung Yairipok Wangkem Dagi Masagi Jahi Nifuma Toirom Surabi SIs Kanan Bala Atopaming Dhaneshwari Kawi Misi Sigamari Lenana Chawbagi Mapuroiba Masung Manembok Wangway Police Station na Laukatlaga Wahang Pahong Chatharaba Matungda Ngarang Makoy Animag Imphal West District ki Duty Magistrate ki court ta puthokuna numit mapanigi police custody da remand pirakpa leikrabane hauzik fawbada chawbagi misiga mari leinana police na Meeoi mari fagat pangamkhre panba yabadi wangwai khaidem leikai dagi khaidem boinawgi loinabi khaidem ongbi chawba asi haukibatang kun taruki numidang pung nipan rom tarakpa duaida yumdagi thokibadagi thiba khangdana leirakibane mahakpu thibagi thabak chatharingai talakta ngarang nungthil pung amarom taba duaida khaidem leikai amadi thiamga tainabada leiba lai pakhangbagi laibung manakta leiba umang amagi haibong pambi makhongda thawai yaudraba hakchang oina fangbangam kibane amaromda chingnaningai oiba mawongda leikhirabi chanambam ningol khaidem ongbi chawbagi achumba wael puthokutuna maral leibasing matik chaba chairak pigedabani haiba demand tawraduna ngarang iram sifai leirak asangba community hall da maike yadumgi miyamna wakat mifam chathaba leikrabane